ꯈꯨꯐꯖꯗꯣ ꯑꯦꯅꯤꯃꯦꯁꯟꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯏꯅꯦ ꯑꯃꯨꯛꯀꯁꯨ ꯌꯥꯝ ꯊꯤꯅ ꯐꯖꯗ꯭ꯔꯣ ꯃꯁꯛ ꯈꯨꯅꯨꯡꯁꯤꯗꯣ ꯆꯠꯂꯁꯤ ꯑꯩꯒꯤ ꯆꯤꯛꯂꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤꯅꯤ ꯇꯥꯇꯣꯝꯕ ꯁꯣꯅꯤꯌꯥ ꯍꯧꯖꯤꯛꯃꯛ ꯅꯨꯋꯛꯇꯤ ꯁꯦꯠꯀꯅꯤ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯍꯧꯕꯤꯖꯝ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯐꯅꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯏꯕꯀꯣ ꯍꯧꯖꯤꯛ ꯑꯅꯧꯕ ꯚꯥꯏꯔꯦꯜ ꯐꯅꯤ ꯚꯤꯗꯤꯑꯣ ꯉꯥꯛꯇꯅꯦꯕꯀꯣ ꯇ꯭ꯔꯦꯟꯗꯤꯡ ꯌꯥꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯕꯦꯜ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ ꯇꯨꯡꯗ ꯂꯥꯛꯄ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯅꯕ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯔꯁꯦ ꯑꯍꯥꯟꯕꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤꯕꯀꯣ ꯏꯁꯩ ꯑꯃ ꯂꯩꯕ ꯌꯥꯝ ꯆꯥꯟꯅꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕꯗꯤ ꯌꯦꯡꯃꯤꯟꯅꯁꯤ ꯄ꯭ꯂꯦ ꯇꯧꯔꯛꯑꯒꯦ ꯁꯣꯔꯠ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯀꯦ ꯇꯧꯕꯅꯤ ꯑꯆꯧꯕꯅ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯣ ꯍꯥꯏꯌꯦ ꯄ꯭ꯔꯕꯤꯟ ꯍꯥꯎꯕꯤꯖꯝ ꯌꯥꯅꯤꯌꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯗꯩꯗꯤ ꯀꯩꯀꯩ ꯑꯃꯒꯤ ꯁꯨꯝ ꯑꯩꯗꯣ ꯈꯔ ꯆꯤꯟꯕ ꯑꯗꯨꯅꯅꯦ ꯃꯣꯏ ꯐꯣꯟ ꯇꯧꯅꯔꯛꯄꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯄ꯭ꯔꯕꯤꯟ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯀꯩꯅꯣꯗ ꯃꯦꯁꯦꯟꯖꯔꯗ ꯅꯪꯒꯤ ꯏꯟ ꯗꯤꯇꯦꯜꯁ ꯊꯥꯔꯛꯑꯝꯃꯣ ꯑꯩ ꯂꯥꯏꯐꯁꯨ ꯂꯣꯏꯔꯒ ꯀꯣꯜ ꯇꯧꯔꯛꯀꯦ ꯑꯆꯧꯕ ꯍꯥꯏꯕ ꯑꯗꯣ ꯅꯪ ꯁꯥꯗꯣꯏꯁꯦ ꯃꯤꯅꯥꯏꯅꯤꯀꯣ ꯁꯣꯔꯠ ꯐꯤꯂꯝ ꯑꯩꯁꯦꯀꯣ ꯑꯁ ꯅꯣꯡꯅꯤꯡꯕꯅ ꯌꯥꯗ꯭ꯔꯕꯀꯣ ꯅꯣꯛꯄꯁꯦ ꯊꯤꯡꯒꯦ ꯇꯧꯔꯦꯕꯀꯣ ꯃꯌꯥꯝ ꯇꯥꯔꯝꯃꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯒꯀꯣ ꯉꯝꯈꯤꯗꯦ ꯍꯧꯖꯤꯛ ꯁꯣꯔꯠ ꯐꯤल्मꯗ ꯃꯤꯅꯥꯏ ꯁꯥꯕꯒꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯅꯦꯕꯀꯣ ꯃꯥ ꯍꯧꯖꯤꯛꯀꯤꯗ ꯌꯥꯝꯅ ꯍꯔꯥꯎꯅꯀꯣ ꯀꯣꯂꯣꯝ ꯑꯃꯒ ꯄꯥꯏꯔꯒꯀꯣ ꯑꯁ ꯄ꯭ꯔꯕꯤꯟ ꯉꯥꯡꯉꯨꯝꯁꯦ ꯊꯥꯔꯛꯑꯦꯅꯦ ꯃꯦꯁꯦꯖꯀ ꯃꯦꯁꯦꯖꯇꯣ ꯀꯅꯥꯅꯣꯕ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯏꯗꯨꯕꯣ ꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯨꯠꯀ ꯁꯥꯒꯠꯂꯒꯀꯣ ꯃꯥ ꯁꯤꯃꯥ ꯀꯨꯝꯗ꯭ꯔꯣꯕꯅꯤ ꯇꯦꯂꯤꯄ꯭ꯂꯦ ꯀꯨꯝꯗ꯭ꯔꯣꯕꯅꯤ ꯀꯥꯏ ꯇꯧꯔꯒ ꯂꯩꯖꯔꯕꯅꯦꯕ ꯉꯥꯛꯇꯪꯗ ꯕꯣꯡ ꯊꯨꯗꯦꯛꯄ ꯃꯤꯒꯤ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯁꯥꯒꯠꯍꯜꯂꯒ ꯕꯣꯡ ꯊꯨꯗꯦꯛꯄꯁꯦ ꯌꯥꯝ ꯂꯥꯏꯕꯅꯦ ꯈꯪꯕ꯭ꯔꯥ ꯌꯥꯝꯅ ꯅꯩꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯑꯃꯅꯤꯀꯣ ꯁꯤꯒꯤꯁꯦ ꯗꯦꯟꯇꯤꯁꯀꯁꯦ ꯄꯨꯔꯥ ꯉꯥꯎꯔꯦꯕ ꯃꯌꯥꯁꯦ ꯀꯗꯥꯏꯗ ꯍꯣꯔꯤꯅꯣ ꯑꯁ ꯇꯦꯂꯦꯟ ꯃꯈꯜ ꯑꯃꯅꯤꯀꯣ ꯇꯦꯂꯦꯟꯅ ꯌꯣꯝꯂꯕ ꯃꯤ ꯑꯃꯅꯤ ꯍꯧꯖꯤꯛꯀꯤ ꯗꯦꯟꯇꯤꯁꯇ ꯇꯧꯔ ꯉꯥꯎꯕ ꯃꯌꯥꯗꯀꯣ ꯀꯔꯝꯕ ꯍꯣꯔꯤꯅꯣ ꯈꯪꯗꯕꯗꯣ ꯑꯃꯨꯛ ꯁꯝꯖꯜꯂꯒ ꯑꯃꯨꯛ ꯍꯣꯈꯤꯗꯕꯗꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯃꯤꯃꯤꯟꯅꯁꯤ ꯋꯦꯠ ꯂꯣꯁ ꯗꯥꯏꯠ ꯇ꯭ꯔꯤꯞ ꯀꯣ ꯌꯥꯝ ꯋꯥꯔꯕꯅꯦ ꯁꯤꯒꯤ ꯇ꯭ꯔꯤꯞꯁꯦ ꯁꯤꯒꯤ ꯇꯤꯞꯁꯦ ꯍꯥꯏꯕ तसेंगना थोप पोटनिको अखोई डाइटिंग तौकांदने खंबा तौई तौदे हाबदो म्यामदा हाबिरोको नुपी म्यामसु खंबरा नुपागेदसु नुरकांदा खोगी वेट लॉस ओइनबा डाइट फॉलो तौबदोको सिगी टिप्स से खंबरा अहांबे होरपदने याम नुंगाइरमेबा आइसे याम कंगदद्रोबनी नको चाबगजे लिकलिकना जारा हेक टू डेस से सोरप लांथोरप मतमजे सिदगी पुकसे फजना लामखलानी को nga thongba kana manamna taba ngamdabi dum cha akhoi noi manam jate gi kaim nate ba si warak pangam dabo ko khoi je dunane ado kai tare si do pun sini chahau bun di phai na khalle bai gi wakhal da di ko next video mem na si is kai je go no khoi do nga si ge as berani sei je maning do za myam lei di male isai je asas yam chanana yai mai kok se asas phajana ga jani khairi tauri je नते वाखल जाबचीने नुंगाइरनिको माना मुतसे ओजा म्यामजे तुमिने येंग लेबा मनिंगै नानगी को आंगांगजे यामना टॉर्चर तौरदो मालेबको ममा पानासु खंगदे ओजानासु खंगदे को लारिक तंबगी मतांगदे यामना टॉर्चर तौरम ओइबदो याम कुइना ngaइबा माले टीचर्स डे जे केदोंगै लाक्दोइनो अइ याम तंगदे सिसे जे सा ꯑꯩꯁꯦ ꯑꯝꯇꯪꯗꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯝꯇꯪꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯎꯠꯀꯦꯅꯀꯣ ꯌꯥꯝ ꯅꯥꯟꯅ ꯏꯁꯩꯁꯦ ꯈꯜꯂꯒꯁꯨ ꯌꯥꯝ ꯆꯥꯟꯅꯅ ꯁꯥꯕ ꯋꯥꯅꯤ ꯈꯪꯕ꯭ꯔꯥ ꯂꯩꯔꯤꯁꯦꯀꯣ ꯅꯤꯛꯈꯥꯏꯌꯨ ꯇꯧꯔ ꯃꯥ ꯃꯊꯟꯇ ꯅꯨꯡꯉꯥꯏꯔ ꯂꯣꯏꯔꯤꯁꯤꯅꯤ ꯃꯥꯏ ꯋꯥꯈꯜꯁꯦ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣ ꯃꯤꯅꯁꯤ ꯏꯕꯥꯅꯤ
ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯔꯨꯔꯁꯤ ꯃꯐꯝ ꯑꯗꯨꯗ ꯑꯁ ꯌꯥꯝ ꯏꯝꯐꯥꯜꯗ ꯅꯨꯡꯁꯤꯅꯩ ꯂꯩꯔꯝꯂꯤꯕꯁꯤꯁꯨ ꯅꯪꯕꯨ ꯇꯥꯇꯣꯝꯕ ꯉꯥꯏꯕꯒꯤꯅꯤ ꯆꯠꯂꯁꯤ ꯑꯩꯒꯤ ꯆꯤꯛꯂꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤꯅꯤ ꯇꯥꯇꯣꯝꯕ ꯁꯣꯅꯤꯌꯥ ꯑꯁ ꯃꯇꯥꯡ ꯍꯧꯖꯤꯛꯃꯛ ꯅꯨꯋꯛꯀꯤ ꯁꯦꯠꯀꯅꯤ ꯅꯠꯇꯦ ꯌꯥꯝ ꯆꯥꯟꯅꯅ ꯍꯥꯞꯄꯥꯔꯦ ꯈꯪꯕ꯭ꯔꯥ ꯇꯥꯇꯣꯝꯕꯒꯤ ꯇꯧꯕꯒꯤ ꯈꯣꯡꯆꯠꯀꯤꯗꯨꯅꯦꯕꯀꯣ ꯃꯅꯤꯡꯗꯨꯗ ꯍꯥꯞꯄꯛꯄꯗꯣ ꯕꯣꯅꯤꯒꯤ ꯍꯥꯞꯄꯛꯄꯗꯨꯅꯤ ꯅꯩꯔꯤꯁꯦꯀꯣ ꯂꯥꯏ ꯀꯠꯂꯤꯅꯤꯀꯣ ꯂꯩ ꯃꯌꯥꯝ ꯇꯧꯔꯒ ꯅꯠꯇꯦ ꯂꯥꯏꯗ ꯀꯠꯂꯨꯔꯕꯅꯤꯅ ꯄꯩꯁꯥꯗꯣꯀꯣ ꯂꯧꯁꯟꯕꯁꯨ ꯌꯥꯗ꯭ꯔꯕꯗꯣ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯨꯒ ꯂꯥꯏꯒꯤ ꯁꯦꯕꯥꯔꯤ ꯇꯧꯔꯤꯕ ꯃꯤꯗꯨꯒꯤ ꯄꯩꯁꯥ ꯈꯨꯄꯥꯏꯁꯦ ꯄꯩꯁꯥ ꯏꯁꯣꯔꯅ ꯂꯧꯕ ꯅꯠꯇꯦꯕ ꯄꯩꯁꯥꯁꯤꯡꯁꯦꯀꯣ ꯍꯣꯏ ꯑꯩꯔꯥ ꯀꯠꯄꯕꯨꯗꯤꯀꯣ ꯀꯠꯂꯨꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯩꯁꯥꯗꯤ ꯏꯁꯣꯔꯅ ꯂꯧꯕ ꯅꯠꯇꯦꯕ ꯁꯦꯕꯥꯔꯤꯗꯨꯅ ꯂꯧꯖꯕꯅꯦꯕꯀꯣ ꯑꯗꯣ ꯈꯜꯂꯨꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯦꯕꯥꯔꯤ ꯂꯧꯕꯁꯨ ꯀꯥꯏꯗꯦ ꯏꯁꯣꯔꯁꯤꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯆꯥꯝꯃꯒꯨꯝꯕꯅꯦꯕ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯏꯁꯨ ꯅꯨꯄꯤꯗꯤ ꯋꯥꯈꯜꯗꯣꯀꯣ ꯉꯥꯛꯇꯪ ꯃꯪꯉꯒ ꯂꯩꯈꯤꯕ ꯃꯁꯛꯇꯨꯁꯨ ꯌꯥꯝ ꯐꯖꯔꯒ ꯃꯥꯅ ꯇꯧꯔꯤ ꯑꯦꯛꯇꯤꯡꯗꯣ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣ ꯃꯤꯅꯁꯤ ꯑꯁ ꯃꯈꯨꯔꯨꯁꯦ ꯅꯥꯔꯤꯅꯦꯕ ꯈꯨꯔꯨꯁꯦ ꯊꯤ ꯐꯥꯏꯕ ꯊꯤ ꯐꯥꯏꯕꯒꯤ ꯑꯋꯥꯕꯗꯣ ꯈꯨꯔꯨ ꯅꯥꯕ ꯃꯤꯒꯤ ꯀꯣꯡꯐꯨ ꯑꯩꯒꯤ ꯋꯥꯅꯤ ꯃꯥ ꯊꯤ ꯁꯪꯕꯒꯤ ꯁ꯭ꯇꯥꯏꯜꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯪꯈꯤꯕꯅꯦ ꯈꯪꯕ꯭ꯔꯥ ꯑꯁꯦꯡꯕꯩꯁꯨ ꯁ꯭ꯀ꯭ꯋꯥꯇꯤꯡꯒꯤ ꯊꯤ ꯐꯥꯏꯐꯝꯁꯦ ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯈꯨꯔꯨ ꯅꯥꯔꯛꯄ ꯃꯇꯝ ꯈꯪꯗꯦ ꯑꯃ ꯈꯪꯗꯦꯀꯣ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯦ ꯆꯞ ꯃꯥꯟꯅ ꯁꯦꯝꯗ ꯐꯥꯏꯗꯧ ꯃꯥꯜꯂꯦ ꯈꯜꯂꯨꯔꯒꯗꯤ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣ ꯃꯤꯅꯁꯤ reason why my friend goes gym ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯈꯥꯛꯄꯤꯔꯝꯃꯨꯗꯅ ꯑꯁ ꯅꯨꯄꯤ ꯐꯪꯅꯤ ꯍꯥꯏꯕ꯭ꯔꯕ ꯑꯗꯨ ꯀꯟꯅ ꯁꯥꯟꯅꯩꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯒꯤ ꯑꯋꯥ ꯃꯩꯁꯥꯛꯇꯣ ꯍꯥꯏꯗꯤ ꯀꯥꯏꯅ ꯃꯩꯁꯥꯛꯇꯣ ꯈꯥꯡꯉꯤꯔꯕ ꯐꯖꯅꯒ ꯍꯪꯉꯤ ꯁꯥꯟꯅꯕꯒꯤ ꯔꯤꯖꯟꯁꯦ ꯅꯨꯄꯤꯒꯤꯔꯣꯝꯗ ꯅꯠꯇ꯭ꯔꯗꯤ ꯑꯝ ꯈꯟꯕ ꯉꯝꯗꯕ꯭ꯔꯕ ꯏꯁꯥ ꯀꯟꯅꯤꯡꯕ ꯏꯁꯥ ꯆꯥꯎꯅꯤꯡꯕ ꯗ꯭ꯔꯦꯁ ꯁꯦꯠꯄꯗ ꯐꯖꯕ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯊꯥꯡꯒꯠꯄꯗ ꯈ꯭ꯋꯥꯡ ꯅꯥꯗꯅꯕ ꯑꯗꯨ ꯑꯣꯏꯗꯤ ꯑꯗꯨꯒꯤ ꯃꯔꯝꯒꯤ ꯁꯥꯟꯅꯕꯗꯤ ꯅꯠꯇꯦꯀꯣ ꯃꯣꯗꯤ ꯁꯥꯔꯣꯏ ꯄꯣꯁ ꯇꯥꯍꯜꯂꯒꯅꯦ ꯃꯟꯇ꯭ꯔꯤꯒꯤ ꯅꯨꯄꯤ ꯑꯃꯇꯪ ꯃꯣꯏ ꯊꯦꯞ ꯇꯧꯔ ꯐꯥꯔꯦꯗꯅ ꯑꯗꯣ ꯁꯨꯒꯔ ꯃꯃꯤ ꯑꯣꯏꯍꯟꯒꯦ ꯇꯧꯕꯅꯤꯗ ꯄꯩꯁꯥꯁꯨ ꯂꯦꯞꯇꯕꯤꯗ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯒꯥꯔꯤ ꯅꯝꯕꯔ 2ꯁꯨ ꯊꯧꯕꯗ ꯐꯥꯔꯔꯣꯏ ꯍꯧꯇꯤꯒꯗꯣ ꯂꯥꯛ 3.5 ꯐꯪꯉꯤꯗꯣ ꯈꯜꯂꯨ ꯈꯤꯇ ꯆꯠꯂꯣ ꯑꯩ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗ꯭ꯔꯥ ꯇꯤꯡꯀꯨꯜꯅꯦ ꯄꯨꯊꯣꯛꯄꯁꯦꯀꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯟꯅꯕ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯄꯨꯊꯣꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯖꯤꯝ ꯁꯥꯟꯅꯩꯁꯦ ꯅꯨꯄꯤꯒꯤ ꯃꯔꯝ ꯑꯣꯏꯔꯝꯒꯅꯤ ꯍꯦꯛꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯔꯕꯅꯦꯕꯀꯣ ꯑꯣꯏꯗꯦ ꯈꯠꯇꯦ ꯀꯥꯏꯅ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯦꯀꯣ ꯂꯥꯁꯇ ꯑꯗꯨꯝ ꯁꯨꯒꯔ ꯃꯃꯤꯒꯤ ꯑꯗꯨꯝ ꯇꯥꯔꯝꯕꯅꯦꯕ ꯅꯨꯄꯤꯒꯤ ꯑꯗꯣ ꯖꯤꯝ ꯁꯥꯟꯅꯕꯁꯦ ꯂꯣꯏꯅꯃꯛꯁꯦ ꯑꯁꯦꯡꯕꯩꯁꯨ ꯁꯨꯃꯥꯏꯅꯒ ꯇꯧꯕꯁꯦ ꯌꯥꯎ ꯌꯥꯠꯂꯣ ꯈꯪꯗ꯭ꯔꯤꯀꯣ ꯖꯤꯝ ꯁꯥꯟꯅꯕ ꯕ꯭ꯔꯣ ꯌꯦꯡꯕ ꯌꯥꯎꯔꯝꯃꯗꯤꯀꯣ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣ ꯃꯤꯅꯁꯤ ꯆꯦꯁ ꯈꯨꯐꯖꯗꯣ ꯑꯦꯅꯤꯃꯦꯁꯟꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯛꯏꯅꯦ ꯁꯦꯠꯂꯛꯏꯅꯦ ꯌꯥꯝ ꯊꯤꯅ ꯐꯖꯕꯅꯦ ꯃꯥꯟꯅꯔ ꯁꯦꯠꯄꯁꯤꯗ ꯆꯞ ꯃꯥꯟꯅꯅ ꯁꯦꯠꯈꯤꯕꯅꯦ ꯑꯦꯅꯤꯃꯦꯁꯟꯁꯤꯒꯀꯣ ꯑꯦꯅꯤꯃꯦꯁꯟꯁꯤꯅ ꯃꯥꯒꯤ ꯐꯤꯒꯔꯁꯦ ꯑꯁꯤꯒ ꯅꯨꯄꯤꯁꯤꯒꯤ ꯐꯤꯒꯔꯁꯤꯒꯁꯨ ꯁꯦꯝ ꯑꯣꯏꯕꯗꯣꯀꯣ ꯑꯗꯨꯒ ꯗ꯭ꯔꯦꯁꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯑꯣꯏꯈꯤꯕꯗꯣ ꯀꯗꯥꯏꯗ ꯊꯤꯔꯨꯅꯨ ꯌꯥꯝ ꯁꯦꯝꯗ ꯄꯨꯔꯥ ꯐꯖꯅ ꯁꯦꯠꯄ ꯋꯥꯅꯤꯀꯣ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗோ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣ ꯃꯤꯝꯅꯁꯤ ꯀꯩꯅꯣ ꯁꯤꯅ ꯖꯣꯝꯕꯤ zombies are comingꯒꯁꯨ ꯍꯥꯏꯔꯤꯌꯦ ꯊꯥꯔꯦ ꯖꯣꯝꯕꯤꯁꯤꯗ ꯀꯩꯅꯣ ꯃꯥꯅ ꯒ꯭ꯔꯤꯟꯁꯤ ꯑꯗꯨꯝ ꯊꯥꯔꯤꯁꯤꯅ ꯍꯩꯃꯥ ꯖꯣꯝꯕꯤꯒꯤ ꯃꯁꯛꯇꯣ ꯃꯤꯉꯣꯟꯗ ꯊꯥꯎꯒꯁꯨ ꯍꯥꯏꯔꯤꯌꯦ ꯍꯩꯃꯥ ꯀꯩꯅꯣ ꯃꯥꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯅꯦ ꯖꯣꯝꯕꯤꯁꯤꯗ ꯑꯇꯩꯗꯒ ꯁꯥꯎꯅꯤꯡꯕ ꯅꯠꯇꯕꯀꯣ ꯍꯩꯃꯥ ꯖꯣꯝꯕꯤꯁꯦ ꯃꯅꯤꯡ ꯑꯣꯜꯂ ꯆꯦꯜꯂꯕꯅꯦꯕ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯗ꯭ꯔꯝꯅ ꯊꯣꯡꯈꯤꯕꯅꯦ ꯂꯥꯁꯀꯤꯁꯦ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯃꯤꯅꯒ ꯖꯣꯝꯕꯤ ꯑꯣꯜꯂꯛꯑꯕꯀꯣ ꯍꯧꯖꯤꯛꯀꯤ ꯁꯨꯃꯥꯏꯅ ꯐꯖꯅ ꯇ꯭ꯔꯤꯠ ꯇꯧꯅꯤ ꯆꯥꯅꯅ ꯂꯃꯟ ꯈꯨꯝꯕꯅꯦ ꯖꯣꯝꯕꯤꯁꯤꯗꯤ ꯋꯥꯈꯜꯁꯨ ꯈꯪꯉꯅꯤꯀꯣ ꯀꯩꯗꯧꯗꯣꯏꯅꯣꯁꯨ ꯈꯪꯉꯔꯣꯏ ꯁꯨꯝ ꯀꯥꯟꯗ ꯐꯨꯕ ꯅꯨꯡꯉꯥꯏꯔꯦ ꯌꯥꯏ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣ ꯃꯤꯅꯁꯤ ꯆꯦꯁ ꯃꯁꯛ ꯈꯨꯅꯨꯡꯁꯤꯗꯣ ꯆꯦꯁ
Diwali reels ka yam sana naga nambay ta tawdor Diwali reels mandro. Fazaye. Kunamje, video kunamje ka. Masak si juga am tina nusiba miawan. Nate, reels namba haibase ko yamna waba thaba amani ko khoina ga nambada pangnamda namaga phajabadi nate ba sigi khunamjida kok myam thadaram duni nunga me numita bo makeup ta khangni amada khangdi ko khoina yengbada su nungai na ba ko aduga masak su yam tina ingna phajara ga ko yengba ngak tang yam nungai bo bido next ka bido minasi as ai kuiledi hingdo mande sido manjan mamyore en khanjab doga brain jadreba Beram dili. Pajan ni ko video namaga ko aise kuini indo di malde sido. Depression se, anxiety se pajan lei ro ba male bro se yam nuai te. Yam du nuai te nuk nuk ningi mai kwai je ko ngak tang do. Yes ke video mina se. Yes. Yes kwai je. Mi phu ba tam mi ba gai ni ne ka ma khong ga ja. Jenjan ki ba ne ai ngon ko ta ai sao ba da loi ni cha na ba pure ni ko tre da ha ba ka kyang wa na pure ni yong ne maning da gi mana ngak tang gi circus ma cha am du na mi gi tre du bu do thu ga ma che ke mi an da ba sa ra chen gi ba ne next video mi na se yes ni ekbare final round ni se hango ma ba ni na dum nai lai ram asas nusi mi matuda mi gi nupana mai matu do nusi bada ka nusi bai sei ai gi sei ma chalo as jono gono saura ante ne jono gono do na tu nusi bai sei ro do jono gono bai sei ro do do sei ka sei no chalo ma kata ga isu nusi bai sei chala kata ni jono gono ra ta as jono gono nusi le na matu do nusi ro ba adu se bharati magi keno adu se keno nang baron ima da nusi wa hai nang nusi ne adu budi khang ne nang natu nusi brang ni natu nusi ara ka baron ima ka kata de paklai ge nang amata nusi nusi ai ma ai khi re koi Marai ko to do no pa si ki nusi bani amat ni hai ne ko nusi bai sai salo hai ne ba jana ga na sala kya nupi ji tawai nuai ta do romantic amaga unromantic amaga yengo ai di sigi video si da lai re ko unromantic amaga romantic Bera ni tau tu pun cheese. Next ke video mina se. Angka so nahi le re nupi se. Ham china phajadro. Asam gi gumba nupi male ko maitai nupi di amuk so mande do phajam phajare jagoi je full da di ninge phajana. Next ke video mina se. Nothing. Ne nahi ba ne nupi se. Asas Amaga to thole iye ano boga thole in pi me am se nei ba ne sai se reels ko ahan bagi da number da ko ma mathan da ka taw do male ko phachang ga amma mo thole ha ano bo sa ka thola ga last mari ma ka tholak pi ne ba ko si ne ba na reels yeng ba nungai ri ja ko ma am nungai ta da comment dai bi ramu ko next ka video mina si ko interest na reels nam dai ne ko tumaka hai wa kai ja ko ku ja no sa de ya de hai bu ne bu mangonda as Yam talle. Nate jagoi je chadi ya di ni ba tumaka kusa do ma ge huziki yeng ba da yamna hak상 파전 ba yam man ba ni ko next video mina se 근데 외롭게 널 혼자 둘 순 없잖아. 괜찮아. 아스. 나 안 외로워. 네가 너무 오랫동안 외로워서 그걸 네가 어떻게 알아? as
Deniga kai ko gi videos de ko Korea gi maron ga ha pa ne ko do subtitle tari jam nok ning ba ne khamra Kensan na ga to bu man ba ne kamna no to se 네가 너무 오랫동안 yen thong sa ni hai ba gi ne ba nai nari ne ba ko next video mi na si ꯅꯪꯒꯤ ꯐꯠꯇꯕ ꯄꯥꯎ ꯑꯃ ꯍꯦꯛ ꯇꯥꯔꯕ ꯏꯃꯥ ꯁꯤꯔꯦ ꯈꯪ 하이데비마 나만 하이금드네 이베마 레까이 미암나 농나가다고 타박디 칵도부 야디고 낭기 땅가다고 마히도 뿡 짱나 땅가다번 와칸 람파이 칸비 야디고 거의 바보 nade phajana tae ko pautak paurei do mama mapa na ko duga hui ma ga kari ai no ba khangau na vomiting taurei do I don't know magi phajana ko discipline laiba nupi ma oi ba da matik yam sa ziki do kai sima wa ya no sari ba nupa ji am hai ba do ko editing tau bos jam hai ha ba ma ka tana saraga mapa su san ba macha lupi su san mo yo phamin na ba ga san bo ani khong ba acting jam hai yeng ba da yam nungai ho ziki nupa doi aroi ba gi video si ti ba ko ha tare akhoi da yam na torture tau ba akhoi na tauning da ba pot se namdana ka tare haira aga tauna bo hotna bo oi duni bo ko ai hai de hai do ro ge ko ado me am na yeng aga khangani bo ko puni mina si le taw ra ge hello Kana Mane kanano Mane kanano ba ise Jio dagi tawjarakpunebako sarge aina hojik call tawjaraiba Jio number 74 da loiba number se recharge loireba sarge se ngarang recharge loigibagi list da koi call tawrakpuniko Nara Kano ai zonga recharge loisu ko to ya ina sigi sinari sigi na 74 da loiba number je oidora sa ai number kai lori ma sije haji sar koi ki recharge loigibagi list se koi da semga call tawbagi pirebako kai da kai lamda ado sargi sigi number se yaragadi recharge tawbiyo haige ni tawrakpuniko kai lamdoi du no dumbo Jingmaironggi Jio office to adai tawjarakpuniko Jingmairong Jio office to ai number kamai khangi ba ado hojike aina haiba recharge loigibagi list da koi call tawrakpuniko adai tirakpagi list da recharge loirena kam loirena ai ja Bro je ko yam china khai ba yam hai ba mi amani ko Jio gi phone tawrei ba nupi ji do oina khaijan ba nupi do sumaina ai ngon to ba yam yaw ko Jio gi phone lens haptra ka da ai sumaina video ji yeng ba ji nuai ta dana ko phajana adum lokhot laga ko phajana khumba yaw sumaina tawning dra ba doi ngon da do akoi jo hamning ne hamning da na te ba paisa le ta bai ne ba ko ado moi ju company da yaw ba na tawro po ram ga ne ba ko adai jo khoi da di yam na nuai ta ba oi ba do ko moi na di khangbi da ada phare ngasi gi ngasi oire video me am se ko ado me am na he o buding ko video me am je karam ne nuai cha ha do me am comment da bi ro mu di ngasi gi video je mata lo sin jara ge me am bo hanana khurum jari